ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ 30ꯁꯨꯕ ꯇꯥꯡꯀꯛ꯫ ꯃꯇꯝ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯈꯣꯡꯆꯠꯇꯤ ꯂꯦꯞꯇꯅ ꯆꯠꯈꯤꯕꯅ ꯆꯦꯡꯂꯩ ꯍꯣꯏꯁꯨ 12 ꯑꯦꯛꯖꯥꯝ ꯄꯤꯈ꯭ꯔꯦ꯫ ꯃꯔꯛ ꯑꯁꯤꯗ ꯆꯤꯡꯁꯥꯡꯒ ꯆꯦꯡꯂꯩꯒ ꯄꯥꯎ ꯐꯥꯎꯅꯔꯝꯗꯦ꯫ ꯆꯤꯡꯁꯥꯡꯅꯁꯨ ꯑꯦꯛꯖꯥꯝ ꯑꯗꯨ ꯊꯥꯖꯈꯤꯁꯅꯨ ꯍꯥꯏꯅ ꯂꯩꯊꯣꯛꯄꯅꯤ꯫ ꯄꯥꯎ ꯐꯥꯎꯅꯗꯦ, ꯎꯅꯗꯦ, ꯂꯣꯏꯅꯗꯦ ꯈꯪꯕꯅ ꯍꯦꯂꯦꯅꯥꯅꯁꯨ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯇꯧꯔꯛꯇꯦ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯦꯡꯂꯩꯗꯤ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯦ, ꯆꯤꯡꯁꯥꯡꯅ ꯄꯥꯝꯕꯤꯔꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯅꯤ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯤꯕ꯫ ꯆꯤꯡꯁꯥꯡꯅꯁꯨ ꯆꯦꯡꯂꯩꯒꯤ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯗꯤ ꯅꯠꯇꯦ, ꯃꯇꯥꯡ ꯇꯟꯖꯥ ꯑꯃ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯌꯥꯝ ꯑꯁꯤꯅ ꯅꯥꯀꯜ ꯑꯃꯗ ꯊꯝꯈ꯭ꯔꯒ ꯁꯨꯍꯦꯟꯁꯅꯥꯕꯨ ꯀꯅꯥꯅꯁꯨ ꯀꯥꯎꯊꯣꯛꯄ ꯇꯧꯔꯝꯗꯦ꯫ ꯂꯨꯋꯥꯡꯂꯦꯝꯕꯁꯨ ꯃꯌꯨꯝꯗ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯊꯝꯗꯨꯅ ꯂꯩꯃꯤꯟꯅꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯆꯤꯡꯁꯥꯡ ꯁꯥꯎꯔꯞꯅ ꯄꯦꯟꯗꯅ ꯁꯣꯟꯖꯩ꯫ ꯀꯔꯤ ꯑꯉꯥꯡꯅꯣ ꯈꯪꯗꯦꯕ, ꯅꯍꯥꯟꯈꯩꯁꯨ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯤ, ꯐꯣꯟ ꯑꯣꯐ ꯊꯝꯖꯤꯟꯗꯅ꯫ ꯑꯗꯣ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯔꯕꯅꯤꯅ ꯐꯣꯟꯗꯣ ꯑꯣꯐ ꯍꯥꯡꯉꯛꯄꯗꯤ ꯌꯥꯕꯅꯦꯕ꯫ ꯑꯩꯅꯁꯨ ꯁꯨꯝ ꯑꯦꯛꯖꯥꯝꯒꯤ ꯂꯥꯏꯔꯤꯛ ꯄꯥꯖꯁꯅꯣꯅ ꯌꯦꯠꯄꯤꯗꯕꯁꯤꯗ ꯃꯁꯦ ꯀꯩꯅꯣꯝ ꯇꯧꯗꯣꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯚꯥꯏꯕ꯭ꯔꯦꯠ ꯇꯧꯔꯛꯏ꯫ ꯆꯤꯡꯁꯥꯡꯁꯨ ꯁꯥꯎꯔꯤ ꯀꯣꯜ ꯇꯧꯔꯛꯏꯕ ꯃꯤ ꯑꯗꯨ ꯀꯅꯥꯅꯣ ꯌꯦꯡꯂꯝꯃꯤ꯫ ꯁꯦꯐ ꯇꯧꯗꯕ ꯅꯝꯕꯔꯅꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯅ ꯏꯁꯧ ꯂꯥꯡꯉꯛꯏ꯫ ꯃꯊꯧ ꯂꯩꯇꯕ ꯀꯅꯥꯅꯣ, ꯏꯅ ꯏ ꯀꯥꯕꯁꯤꯗ ꯄꯥꯏꯔꯣꯏꯗ ꯑꯝꯇ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯣꯕꯥꯏꯜ ꯑꯗꯨ ꯑꯃꯨꯛ ꯐꯃꯨꯡꯗ ꯂꯪꯁꯤꯜꯂꯤ꯫ ꯃꯤꯅ ꯄꯥꯏꯗ꯭ꯔꯦ ꯈꯪꯂꯗꯨꯗ ꯐꯣꯟ ꯑꯗꯨꯁꯨ ꯇꯧꯔꯛꯄ ꯂꯦꯞꯇꯦ꯫ ꯆꯤꯡꯁꯥꯡꯁꯨ ꯁꯨꯝ ꯇꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯍꯟꯗꯛꯇꯤ ꯁꯥꯎꯅ ꯀꯣꯜ ꯑꯗꯨ ꯐꯠ ꯄꯥꯏꯈꯠꯂꯒ ꯍꯦꯛꯇ ꯂꯥꯛꯊꯩ꯫ ꯀꯅꯥꯅꯣ ꯅꯪꯕꯣ? ꯃꯤꯅ ꯄꯥꯏꯗ꯭ꯔꯦ ꯈꯪꯂꯗꯤ ꯀꯣꯛ ꯇꯣꯛꯄ ꯀꯩꯗꯧꯒꯦ? ꯅꯊꯧ ꯂꯩꯇꯕ ꯃꯤꯔꯣ ꯍꯥ? ꯑꯁꯣꯝꯗꯒꯤ ꯅꯨꯄꯤ ꯈꯣꯟꯖꯦꯜꯗ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯝꯆꯥ, ꯑꯩꯅꯤ, ꯁꯤꯅ ꯃꯃꯥꯒꯤ ꯅꯝꯕꯔꯅꯤ꯫ ꯆꯤꯡꯁꯥꯡꯁꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯈꯪꯀꯧ ꯀꯧꯔꯛꯏ꯫ ꯑꯦ, ꯑꯉꯥꯡ ꯃꯆꯥ! ꯆꯦꯡꯂꯩꯁꯨ ꯏꯇꯞ ꯇꯞꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ꯫ ꯀꯩ ꯍꯥꯏꯒꯦ ꯀꯝꯆꯥ? ꯑꯩꯗꯣ ꯇ꯭ꯔꯨ ꯀꯣꯂꯔꯗꯨꯁꯨ ꯑꯟꯏꯟꯁꯇꯣꯜ ꯇꯧꯈ꯭ꯔꯕ, ꯑꯗꯨꯗ ꯈꯪꯉꯨꯗ꯭ꯔꯤ, ꯑꯗꯨꯅ ꯋꯥ ꯀꯟꯅ ꯉꯥꯡꯈ꯭ꯔꯦ꯫ ꯆꯦꯡꯂꯩ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯣꯏꯕ, ꯑꯗꯣ ꯆꯤꯡꯁꯥꯡ ꯁꯥꯎꯔꯛꯅꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯈꯣ, ꯑꯗꯨꯒ ꯂꯥꯏꯔꯤ, ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯁꯦ? ꯀꯝꯆꯥꯒꯩꯒ ꯂꯥꯞꯅꯕ꯫ ꯅꯪꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝꯗꯣ ꯇꯥꯅꯤꯡꯗꯦ ꯑꯩ꯫ ꯅꯪꯒꯤ ꯐꯣꯟꯗꯤ ꯌꯥꯗ꯭ꯔꯕꯣ ꯁꯤꯗꯩ ꯇꯧꯔꯤꯁꯦ? ꯌꯥꯏꯌꯦ, ꯑꯗꯨꯗ ꯕꯦꯂꯦꯟꯁ ꯌꯥꯎꯗ꯭ꯔꯕ꯫ ꯆꯤꯡꯁꯥꯡ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪ ꯑꯩ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ, ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯗꯕꯗ? ꯆꯦꯡꯂꯩ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯆꯤꯡꯁꯥꯡꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩ ꯈꯛꯇꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ? ꯅꯪꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ꯭ꯔꯥ ꯍꯥꯏꯌꯨ? ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ? ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ ꯑꯣꯏꯌꯨ ꯍꯥꯏꯔꯒ ꯊꯃꯣꯏ ꯋꯥꯡꯃꯂꯥꯅ ꯅꯤꯡꯉꯥꯏ ꯇꯧꯒꯦ ꯈꯜꯂꯤ ꯀꯔꯤꯒꯤꯅꯣ? ꯆꯦꯡꯂꯩ ꯆꯤꯡꯁꯥꯡꯅ ꯍꯪꯂꯤꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯝꯆꯥ, ꯍꯌꯦꯡꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯎꯅꯁꯤ꯫ ꯆꯤꯡꯁꯥꯡ ꯈꯔ ꯁꯥꯎꯅꯤꯡꯅ ꯂꯩꯔꯝꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯆꯦꯡꯂꯩꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯕ꯭ꯔꯪ ꯂꯥꯎꯅ ꯁꯥꯎꯒꯠꯈꯤꯗꯨꯅ ꯐꯠ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ ꯑꯣ, ꯑꯗꯨ ꯍꯥꯏꯅꯕꯒꯤ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯀꯣꯜ ꯇꯧꯔꯛꯏꯁꯦ? ꯐꯔꯦ, ꯎꯅꯔꯁꯤ ꯍꯌꯦꯡ꯫ ꯋꯥꯍꯩ ꯈꯔ ꯁꯤꯈꯛ ꯍꯥꯏꯗꯨꯅ ꯆꯤꯡꯁꯥꯡ ꯀꯣꯜ ꯑꯗꯨ ꯐꯠ ꯀꯛꯊꯠꯂꯤ꯫ ꯆꯦꯡꯂꯩꯁꯨ ꯉꯥꯟꯕ ꯁꯥꯎꯔꯦ ꯈꯪꯕꯅ ꯀꯣꯜꯗꯤ ꯇꯧꯔꯨꯗ꯭ꯔꯤ, SMS ꯑꯣꯏꯅ ꯑꯃ ꯊꯥꯔꯛꯏ꯫ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯄꯨꯡ 1:30 ꯑꯩ ꯂꯩꯔꯛ ꯃꯆꯤꯟꯗ ꯉꯥꯏꯔꯝꯒꯦ꯫ ꯆꯤꯡꯁꯥꯡꯁꯨ SMSꯇꯨ ꯐꯠ ꯑꯗꯨꯝ ꯄꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯥꯕ ꯂꯣꯏꯔꯒ ꯃꯆꯤꯟ ꯅꯥꯝꯃ ꯆꯤꯡꯗꯨꯅ ꯅꯣꯛꯂꯒ ꯃꯆꯤꯟꯗ ꯇꯞꯂꯞꯅ ꯁꯣꯜꯂꯛꯏ꯫ ꯅꯨꯡꯉꯥꯏꯅꯤ, ꯍꯌꯦꯡꯗꯤ ꯑꯉꯥꯡ ꯐꯥꯒꯦ꯫ ꯁꯣꯝꯗ ꯆꯦꯡꯂꯩꯁꯨ ꯇꯞꯅ ꯁꯣꯟꯖꯩ꯫ ꯀꯝꯆꯥꯅ ꯑꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯈꯣꯡꯊꯥꯡ ꯍꯩꯅ ꯊꯥꯡꯒꯗꯕꯅꯤ꯫ ꯑꯩꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯝꯆꯥꯒꯤ ꯃꯑꯣꯡ ꯌꯦꯡꯈꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯇꯁꯦꯡꯅ ꯑꯄꯦꯟꯕ ꯐꯥꯎꯔꯕꯗꯤ ꯑꯩꯅꯁꯨ ꯀꯝꯆꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯨ ꯎꯠꯀꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯆꯦꯡꯂꯩ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯃꯈꯥ ꯇꯥꯅ ꯁꯣꯜꯂꯛꯏ꯫ ꯍꯦꯂꯦꯅꯥ, ꯅꯪꯒꯤꯁꯨ ꯃꯇꯝ ꯌꯧꯔꯛꯑꯕꯅꯤ꯫ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯁꯤꯗ ꯅꯪꯅ ꯂꯥꯏꯊꯣꯛꯄꯗꯤ ꯑꯄꯪꯕ ꯀꯧꯏ꯫ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯡꯁꯥꯡꯁꯨ ꯄꯨꯡ 1 ꯇꯥꯐꯥꯠꯇ꯭ꯔꯤꯉꯩ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯆꯦꯡꯂꯩꯕꯨ ꯉꯥꯏꯔꯤ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯉꯥꯏꯕ ꯑꯗꯨ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄ ꯁꯥꯟꯅꯩ꯫
ꯑꯗꯨꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯑꯃꯨꯛꯁꯨ ꯂꯩꯔꯤ꯫ ꯆꯦꯡꯂꯩ ꯃꯤꯅꯤꯠ ꯑꯃ ꯐꯥꯎꯕ ꯆꯦꯟꯅꯗꯅ ꯍꯥꯏꯅꯈꯤꯕ ꯃꯇꯝꯗꯨꯗ ꯆꯞ ꯆꯥꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯁꯨꯝ ꯊꯣꯛꯂꯛꯄꯅ ꯆꯤꯡꯁꯥꯡꯅ ꯁꯣꯔꯣꯛ ꯋꯥꯡꯃꯗ ꯃꯥꯕꯨ ꯉꯥꯏꯔꯤꯕꯗꯨ ꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯆꯦꯡꯂꯩ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯎꯔꯤꯕ ꯆꯤꯡꯁꯥꯡꯒꯤ ꯁꯛꯇꯝ ꯑꯗꯨ ꯁꯣꯔꯣꯛ ꯋꯥꯡꯃꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ꯫ ꯆꯤꯡꯁꯥꯡ ꯂꯥꯏꯠ ꯒ꯭ꯔꯦ ꯃꯆꯨꯒꯤ ꯀꯦꯖꯨꯑꯦꯜ ꯂꯣꯡ ꯁ꯭ꯂꯤꯞ ꯁꯔꯠꯇꯨ ꯔꯣꯜ ꯑꯞ ꯇꯧꯗꯨꯅ ꯂꯤꯠꯂꯤ꯫ ꯕ꯭ꯂꯦꯛ ꯖꯤꯟꯁ ꯈꯨꯔꯨ ꯈꯤꯇꯪ ꯁꯦꯒꯥꯏꯕ ꯑꯃ ꯁꯦꯠꯂꯤ꯫ ꯕ꯭ꯂꯦꯛ ꯆꯣꯀꯔ ꯕꯨꯠꯁ ꯑꯃ ꯇꯣꯡꯉꯤ꯫ ꯕ꯭ꯂꯦꯛ ꯂꯦꯗꯔꯅ ꯃꯔꯤ ꯑꯣꯏꯕ ꯍꯦꯟ ꯋꯥꯆ ꯑꯃ ꯃꯁꯥ ꯅꯥꯟꯅ ꯑꯣꯏꯒꯤ ꯈꯨꯗꯥꯡꯗꯨꯗ ꯁꯤꯔꯤ꯫ ꯃꯁꯝ ꯃꯅꯥ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯒ ꯆꯥꯟꯅꯅ ꯁꯤꯠ ꯅꯥꯟꯅ ꯍꯥꯠꯂꯤ꯫ ꯅꯨꯄꯥ ꯃꯥꯅ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯅ ꯐꯖꯔꯕ ꯁꯕꯥꯟ ꯑꯗꯨꯗ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨ ꯇꯁꯦꯡꯅ ꯄꯛꯆꯩ꯫ ꯃꯌꯥꯝꯁꯤꯒꯤ ꯃꯊꯛꯇ ꯁꯔꯠꯇꯨ ꯔꯣꯜ ꯑꯞ ꯇꯧꯗꯨꯅ ꯂꯤꯠꯈꯤꯕꯅ ꯎꯔꯤꯕ ꯚꯦꯟꯁꯁꯤꯡ ꯑꯗꯨꯅ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯈ꯭ꯔꯦ꯫ ꯆꯤꯡꯁꯥꯡꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯆꯦꯡꯂꯩ ꯋꯥꯈꯜꯗ ꯈꯜꯂꯛꯏ꯫ ꯑꯁꯤꯅꯗꯤ ꯅꯨꯄꯤꯅ ꯑꯗꯨꯝ ꯄꯥꯝꯃꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯇꯥꯕ꯫ ꯅꯨꯡꯁꯤꯗꯦ ꯑꯝꯇ꯫ ꯆꯤꯡꯁꯥꯡꯅꯁꯨ ꯆꯦꯡꯂꯩꯕꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯣꯔꯣꯛ ꯑꯗꯨ ꯂꯥꯟꯊꯣꯔꯛꯄꯒꯤ ꯃꯍꯨꯠ ꯆꯦꯡꯂꯩꯅ ꯃꯪꯗꯨꯅ ꯑꯁꯨꯝ ꯂꯩꯕ ꯑꯗꯨꯗ ꯃꯥꯅ ꯑꯣꯏꯅ ꯐꯠ ꯂꯥꯟꯊꯣꯔꯛꯏ꯫ ꯆꯦꯡꯂꯩꯗꯤ ꯑꯗꯨꯒ ꯈꯪꯕ ꯅꯠꯇꯦ, ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯤ꯫ ꯆꯤꯡꯁꯥꯡꯅ ꯑꯣꯏꯅ ꯁꯣꯔꯣꯛ ꯑꯗꯨ ꯐꯠ ꯂꯥꯟꯊꯣꯔꯛꯇꯨꯅ ꯈꯪꯀꯧ ꯀꯧꯔꯛꯏ꯫ ꯑꯉꯥꯡ ꯃꯆꯥ꯫ ꯆꯦꯡꯂꯩ ꯚꯥꯞ ꯃꯦꯟ ꯏꯇꯥ ꯇꯥꯗꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯡꯁꯤꯗꯦ ꯑꯝꯇ꯫ ꯀꯩꯅꯣꯕ ꯍꯅꯨꯕꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯐꯖꯩꯁꯦ? ꯐꯖꯃꯜꯂꯁꯨ ꯅꯨꯡꯁꯤꯔꯛꯇ꯭ꯔꯦ꯫ ꯆꯤꯡꯁꯥꯡ ꯏꯉꯛ ꯉꯛꯅ ꯆꯦꯡꯂꯩꯗ ꯌꯦꯡꯂꯤ꯫ ꯑꯗꯨꯒꯗꯤ ꯈꯔ ꯀꯟꯇꯛꯅ ꯀꯧꯔꯛꯏ꯫ ꯇꯥꯕ꯭ꯔꯣ ꯑꯉꯥꯡ ꯃꯆꯥꯎ? ꯍꯟꯗꯛꯇꯤ ꯆꯦꯡꯂꯩ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯏꯈꯪ ꯈꯪꯅ ꯈꯨꯝꯂꯛꯏ꯫ ꯍꯥꯎ꯫ ꯆꯤꯡꯁꯥꯡ ꯄꯤꯁꯨꯝ ꯅꯥꯝꯃ ꯏꯟꯈꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯅꯥꯅꯣ ꯅꯨꯡꯁꯤꯗ꯭ꯔꯤꯁꯤꯅ? ꯑꯗꯨꯒ ꯀꯔꯝꯕ ꯍꯅꯨꯕꯅꯣ ꯅꯪꯅ ꯐꯖꯩ ꯍꯥꯏꯗꯨꯅ? ꯆꯦꯡꯂꯩ ꯉꯥꯏꯍꯥꯛꯇꯤ ꯈꯨꯝꯐꯝ ꯈꯪꯗꯅ ꯏꯛ ꯑꯥ ꯇꯧꯗꯨꯅ ꯂꯩ꯫ ꯆꯤꯡꯁꯥꯡꯁꯨ ꯍꯟꯖꯤꯟꯅ ꯍꯪꯂꯛꯏ꯫ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ? ꯆꯦꯡꯂꯩ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ꯫ ꯃꯤꯅꯤ꯫ ꯆꯤꯡꯁꯥꯡ ꯅꯣꯛꯂꯛꯏ꯫ ꯆꯦꯡꯂꯩꯗꯤ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯑꯗꯨ ꯉꯥꯡꯁꯤꯜꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯁꯥꯡꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦ, ꯏꯀꯥꯏꯗ꯭ꯔꯁꯨ ꯂꯥꯛꯑꯣ, ꯆꯠꯂꯁꯤ꯫ ꯆꯦꯡꯂꯩ ꯃꯈꯣꯜꯗꯤ ꯍꯧꯗꯕꯤꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯍꯅꯨꯕ ꯍꯥꯏꯁꯤꯅꯤ꯫ ꯆꯤꯡꯁꯥꯡꯁꯨ ꯆꯦꯡꯂꯩꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯗꯨꯕꯨ ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯣꯔꯣꯛ ꯑꯗꯨ ꯂꯥꯟꯊꯣꯔꯛꯇꯨꯅ ꯒꯥꯔꯤꯗ ꯄꯨꯟꯅ ꯀꯥꯈꯠꯂꯛꯏ꯫ ꯆꯤꯡꯁꯥꯡꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯥꯏꯗ ꯆꯠꯁꯦꯕ? ꯆꯦꯡꯂꯩ ꯏꯇꯞ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯈꯪꯗꯦ꯫ ꯑꯣ, ꯑꯩꯅ ꯄꯨꯕ ꯃꯐꯝ ꯑꯃ ꯍꯦꯛꯇꯗ ꯌꯥꯔꯕꯣ? ꯆꯦꯡꯂꯩꯁꯨ ꯌꯥꯔꯦ ꯍꯥꯏꯕꯒꯨꯝꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯃꯛꯏ꯫ ꯆꯤꯡꯁꯥꯡ ꯐꯠ ꯂꯥꯎꯅ ꯆꯦꯡꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯆꯦꯡꯂꯩꯁꯨ ꯄꯥꯈꯠꯅ ꯃꯃꯤꯠ ꯑꯗꯨ ꯈꯪꯎꯏ ꯎꯏꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯀꯝꯆꯥ, ꯍꯟꯗꯣꯛꯑꯣ, ꯃꯤ ꯎꯅꯤꯌꯦ꯫ ꯆꯤꯡꯁꯥꯡ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯅ ꯁꯤꯠ ꯕꯦꯜ ꯑꯗꯨ ꯂꯥꯝꯗꯨꯅ ꯐꯥꯖꯤꯟꯕꯤꯔꯛꯏ꯫ ꯆꯦꯡꯂꯩꯁꯨ ꯇꯞꯅ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯏ꯫ ꯆꯤꯡꯁꯥꯡ ꯑꯃꯨꯛ ꯃꯁꯥꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯨꯝꯅ ꯐꯝꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯁꯤꯠ ꯕꯦꯜ ꯐꯥꯖꯤꯟꯕꯤꯕꯅꯤ, ꯃꯤꯅ ꯎꯔꯁꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ? ꯆꯦꯡꯂꯩꯗꯤ ꯃꯥꯅ ꯈꯜꯂꯤꯗꯨꯒ ꯆꯤꯡꯁꯥꯡꯅ ꯇꯧꯔꯛꯏꯗꯨꯒ ꯈꯦꯠꯅꯕ ꯑꯗꯨꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯤ꯫ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, ꯆꯣꯄꯣꯅ ꯇꯝꯕ ꯃꯥꯜꯂꯤ ꯉꯁꯤ ꯅꯨꯃꯤꯠꯁꯤꯅ꯫ ꯆꯤꯡꯁꯥꯡꯗꯤ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ꯫ ꯅꯣꯛꯐꯦꯠ ꯇꯧꯅ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯕ ꯍꯧꯔꯛꯂꯤ꯫ ꯒꯥꯔꯤ ꯊꯧꯅ ꯆꯦꯡꯂꯩꯗ ꯑꯃꯨꯛꯁꯨ ꯌꯦꯡꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯆꯦꯡꯂꯩ ꯃꯃꯥꯏ ꯑꯗꯨ ꯊꯣꯡꯅꯥꯎꯔꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯐꯝꯈ꯭ꯔꯦ꯫ ꯆꯤꯡꯁꯥꯡꯁꯨ ꯒꯥꯔꯤ ꯑꯗꯨ ꯑꯟꯗ꯭ꯔꯣꯔꯣꯝꯗ ꯊꯧꯔꯛꯂꯤ꯫ ꯆꯦꯡꯂꯩ ꯃꯃꯥꯏ ꯑꯗꯨ ꯑꯃꯨꯛ ꯇꯞꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯝꯆꯥ, ꯀꯥꯏꯗ ꯆꯠꯂꯤꯅꯣ? ꯈꯪꯗꯦ ꯑꯩꯁꯨ꯫ ꯆꯦꯡꯂꯩ ꯏꯁꯨꯛ ꯁꯨꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯉꯥꯎ ꯑꯐꯩ ꯍꯥꯏꯁꯤꯅꯤ꯫ ꯆꯤꯡꯁꯥꯡ ꯅꯣꯛꯂꯒ ꯑꯟꯗ꯭ꯔꯣꯗꯅꯤ꯫ ꯆꯦꯡꯂꯩ ꯍꯟꯗꯛꯇꯤ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯟꯗ꯭ꯔꯣ ꯌꯧꯔꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯄꯥꯛ ꯇꯧꯁꯤꯜꯂꯝꯂꯒ ꯑꯅꯤ ꯑꯗꯨ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯆꯤꯡꯁꯥꯡ ꯆꯠꯅ ꯆꯦꯡꯂꯩꯗꯤ ꯌꯦꯡꯂꯤ꯫ ꯑꯗꯨꯗꯒꯤ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯤ, ꯁꯛꯁꯨ ꯍꯥꯏꯒꯠꯇꯅ ꯐꯖꯔꯝꯃꯤ꯫ ꯆꯦꯡꯂꯩ ꯇꯞꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ꯫ ꯐꯅꯦꯛ ꯁꯦꯠꯄꯒꯤ ꯂꯩꯁꯥꯕꯤ ꯃꯥꯟꯕꯅꯤ꯫ ꯌꯥꯝ ꯄꯛꯆꯔꯤꯌꯦ ꯕ꯭ꯂꯨ ꯃꯆꯨꯒ ꯁꯦꯠꯄꯁꯤꯗꯤ꯫ ꯇꯥꯅꯤꯡꯗꯦ ꯆꯣ꯫ ꯆꯤꯡꯁꯥꯡ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯃꯥ ꯍꯣꯏꯗꯗꯤ ꯀꯩ ꯍꯥꯏꯔꯝꯃꯒ ꯊꯣꯛꯂꯛꯏꯅꯣ? ꯀꯝꯆꯥꯒ ꯎꯅꯔꯨꯒꯦ ꯍꯥꯏꯔꯒ ꯊꯣꯛꯂꯛꯏꯅꯦ꯫ ꯑꯦ, ꯌꯥꯔꯛꯄ꯭ꯔꯣ ꯍꯥꯏꯁꯦ? ꯆꯦꯡꯂꯩ ꯊꯥꯔꯤꯕ ꯐꯟꯁꯥꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯈ꯭ꯔꯦ꯫ ꯆꯤꯡꯁꯥꯡꯁꯨ ꯍꯟꯖꯤꯟꯅ ꯍꯪꯂꯛꯏ꯫ ꯌꯥꯔꯛꯄ꯭ꯔꯥ ꯍꯥꯏꯔꯒ? ꯆꯦꯡꯂꯩ ꯃꯆꯤꯜ ꯑꯗꯨ ꯄꯣꯝꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯛꯄꯩ ꯅꯠꯇ꯭ꯔꯣ ꯂꯥꯛꯏꯁꯦ? ꯏꯀꯥꯏꯕꯗꯤ ꯐꯖꯅ ꯈꯪꯗ꯭ꯔꯦꯅꯦꯅ꯫
ꯆꯦꯛꯁꯤꯜꯂꯤꯅꯦ ꯑꯩꯒꯤꯁꯦ ꯑꯗꯨꯒ ꯑꯩꯗꯤ ꯏꯃꯥ ꯏꯄꯥꯗ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯩꯇꯦ ꯑꯣ ꯑꯩꯉꯣꯟꯗꯗꯤ ꯍꯩꯕ ꯅꯨꯡꯁꯤꯗꯦꯍꯦ ꯂꯥꯏꯃ ꯆꯤꯡꯁꯥꯡ ꯇꯞꯅ ꯆꯦꯡꯂꯩꯒꯤ ꯃꯁꯝ ꯑꯁꯥꯡꯕꯗꯨ ꯆꯤꯡꯉꯛꯏ ꯆꯦꯡꯂꯩꯁꯨ ꯂꯥꯎꯔꯛꯏ ꯀꯩꯅꯣ ꯀꯝꯆꯥ ꯅꯥꯌꯦ ꯊꯥꯗꯣꯛꯑꯣ ꯁꯝꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯁꯥꯡꯂꯝꯃꯤ ꯑꯩꯅ ꯄꯥꯝꯕ ꯈꯨꯗꯤꯡ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯌꯥꯎꯔꯤ ꯆꯦꯡꯂꯩ ꯍꯟꯗꯛꯇꯤ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯝꯆꯥ ꯑꯇꯩ ꯑꯇꯩ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩꯗꯤ ꯂꯩꯃꯟ ꯆꯠꯂꯕꯤꯅꯤ ꯀꯝꯆꯥꯒꯤ ꯁꯦꯡꯂꯕ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤꯗ ꯑꯩꯅ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯕ ꯀꯥꯂꯤ ꯇꯩꯁꯤꯟꯕꯗꯤ ꯑꯩ ꯄꯥꯝꯗꯤꯌꯦ ꯆꯤꯡꯁꯥꯡ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯇꯞꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯃꯆꯥ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯈꯤꯕꯁꯦ ꯅꯪꯒꯤ ꯃꯄꯥꯜꯊꯣꯡꯒꯤ ꯎꯟꯁꯥꯅ ꯀꯨꯞꯄ ꯍꯛꯆꯥꯡꯗꯨꯗ ꯅꯠꯇꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕꯗꯤ ꯅꯪꯒꯤ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯁꯦꯡꯂꯕ ꯊꯃꯣꯏ ꯑꯗꯨꯗꯅꯤ ꯅꯨꯡꯁꯤꯕꯗ ꯍꯛꯆꯥꯡ ꯑꯗꯨ ꯅꯠꯇꯦ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯁꯦꯡꯂꯕ ꯊꯃꯣꯏꯗꯨꯅꯤ ꯑꯗꯨꯅ ꯊꯃꯣꯏ ꯁꯦꯡꯕꯤ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ ꯑꯣꯏꯕꯤꯌꯨ ꯆꯤꯡꯁꯥꯡꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯆꯦꯡꯂꯩ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯆꯤꯡꯁꯥꯡꯁꯨ ꯈꯔ ꯍꯦꯟꯅ ꯅꯛꯁꯤꯜꯂꯛꯇꯨꯅ ꯆꯦꯡꯂꯩꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨꯕꯨ ꯃꯈꯨꯠ ꯈꯨꯕꯤꯅ ꯇꯩꯊꯣꯛꯄꯤꯔꯛꯏ ꯑꯗꯨꯒ ꯆꯦꯡꯂꯩꯒꯤ ꯃꯄꯤ ꯇꯩꯊꯣꯛꯂꯨꯕ ꯃꯥꯒꯤ ꯈꯨꯕꯤ ꯑꯗꯨ ꯃꯆꯤꯟꯗ ꯊꯝꯗꯨꯅ ꯆꯨꯞꯂꯝꯃꯤ ꯆꯦꯡꯂꯩ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯀꯝꯆꯥ ꯐꯖꯕꯒꯤ ꯍꯧꯔꯛꯐꯝꯗꯤ ꯃꯄꯥꯜꯊꯣꯡꯒꯤ ꯁꯛꯇꯝꯗꯒꯤ ꯅꯠꯇꯦ ꯑꯁꯦꯡꯕ ꯐꯖꯕꯒꯤ ꯍꯧꯔꯛꯐꯝꯗꯤ ꯊꯃꯣꯏꯗꯒꯤ ꯑꯣꯏꯒꯗꯕꯅꯤ ꯆꯦꯡꯂꯩꯁꯨ ꯍꯟꯗꯛꯇꯤ ꯃꯄꯤ ꯁꯤꯟꯊꯅ ꯍꯥꯏꯔꯛꯏ ꯀꯝꯆꯥ ꯑꯩꯁꯨ ꯀꯝꯆꯥꯕꯨ ꯅꯨꯡꯁꯤꯌꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯁꯥꯡꯒꯤ ꯃꯊꯥꯗ ꯆꯪꯁꯤꯟꯗꯨꯅ ꯀꯞꯂꯛꯏ ꯆꯤꯡꯁꯥꯡꯁꯨ ꯆꯦꯡꯂꯩꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯃꯀꯣꯛꯇ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤꯔꯒ ꯍꯥꯏꯔꯛꯏ ꯑꯣ ꯑꯗꯨꯒ ꯅꯪꯗꯤ ꯅꯨꯡꯁꯤꯗꯕ ꯁꯥꯔꯤꯕ ꯆꯦꯡꯂꯩ ꯆꯤꯡꯁꯥꯡꯒꯤ ꯃꯊꯥꯗ ꯂꯩꯅ ꯂꯩꯅ ꯈꯨꯝꯂꯛꯏ ꯃꯔꯝ ꯂꯩ ꯀꯩ ꯃꯔꯝ ꯆꯦꯡꯂꯩ ꯀꯦꯠꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯀꯣꯟꯅ ꯍꯥꯏꯒꯦ ꯆꯤꯡꯁꯥꯡ ꯍꯟꯗꯛꯇꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯏꯕꯥꯅꯤꯅ ꯁꯤꯗ ꯀꯣꯟꯅꯔꯤꯁꯦ ꯃꯤꯅꯒ ꯎꯈ꯭ꯔꯗꯤ ꯀꯩꯅꯥ ꯀꯠꯄꯤꯕ ꯁꯣꯏꯔꯣꯏ ꯑꯗꯩꯗꯤ ꯚꯥꯏꯔꯦꯜ ꯆꯠꯄ ꯁꯣꯏꯗ꯭ꯔꯦ ꯆꯦꯡꯂꯩ ꯍꯟꯗꯛꯇꯤ ꯆꯤꯡꯁꯥꯡꯒꯤ ꯃꯊꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯀꯣꯏꯕꯗ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯁꯥꯡꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯀꯅꯥꯃꯨꯛ ꯍꯧꯗꯕꯅꯤ ꯆꯦꯡꯂꯩ ꯍꯧꯖꯤꯛꯇꯗ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯆꯤꯡꯁꯥꯡ ꯃꯈꯥ ꯇꯥꯗꯨꯅ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯨꯡꯗꯤ ꯃꯤ ꯎꯗꯕ ꯃꯐꯝꯗ ꯑꯣꯏꯅ ꯀꯣꯟꯅꯔꯁꯤ ꯆꯦꯡꯂꯩ ꯏꯀꯥꯏꯕꯅꯗꯤ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝ ꯃꯤ ꯎꯕ ꯃꯐꯝꯗ ꯀꯣꯟꯅꯕ ꯄꯥꯝꯃꯒꯅ ꯍꯌꯦꯡꯋꯥꯏ ꯂꯨꯍꯣꯡꯉ ꯃꯇꯨꯡ ꯐꯣꯔꯦꯟꯗ ꯍꯅꯤꯃꯨꯟ ꯆꯠꯂꯒ ꯀꯣꯟꯅꯔꯁꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯁꯥꯡ ꯊꯤꯛ ꯊꯤꯛ ꯅꯣꯛꯊꯣꯔꯛꯏ ꯆꯦꯡꯂꯩ ꯁꯥꯎꯔꯞꯅ ꯆꯤꯡꯁꯥꯡꯒꯤ ꯄꯥꯝꯕꯣꯝꯗ ꯈꯨꯠꯇꯨꯝꯅ ꯁꯨꯔꯛꯏ ꯆꯤꯡꯁꯥꯡꯗꯤ ꯅꯣꯛꯄ ꯂꯦꯞꯇꯦ ꯅꯣꯛꯅ ꯅꯣꯛꯅꯁꯨ ꯋꯥ ꯑꯗꯨ ꯃꯇꯠ ꯃꯇꯠ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯀꯣ ꯑꯗꯨꯗ ꯑꯣꯏꯅ ꯅꯤꯡꯇꯝꯅ ꯀꯣꯟꯅꯔꯁꯤ ꯑꯎꯕ ꯃꯤꯅꯒ ꯑꯁꯤꯒꯤ ꯀꯣꯄꯜꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯀꯥꯏꯅ ꯍꯥꯏꯅꯕ ꯆꯦꯡꯂꯩꯁꯨ ꯍꯟꯗꯛꯇꯤ ꯅꯣꯛꯂꯛꯏ ꯆꯤꯡꯁꯥꯡ ꯅꯣꯛꯄ ꯑꯗꯨ ꯂꯦꯞꯂꯒ ꯍꯜꯂꯁꯤꯔꯥ ꯍꯣꯇꯦꯜ ꯆꯪꯕ ꯊꯦꯡꯉꯅꯤ ꯆꯦꯡꯂꯩꯗꯤ ꯏꯉꯛ ꯉꯛꯅ ꯀꯩꯒꯤ ꯍꯣꯇꯦꯜꯅꯣ ꯆꯤꯡꯁꯥꯡ ꯉꯥꯏꯍꯥꯛꯇꯤ ꯈꯨꯝꯐꯝ ꯈꯪꯗꯦ ꯑꯗꯨꯕꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯥꯛꯂꯕ ꯑꯣꯏꯕꯅ ꯏꯆꯝ ꯆꯝꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯈꯨꯝꯂꯛꯏ ꯀ꯭ꯂꯥꯁꯤꯛ ꯍꯣꯇꯦꯜꯗ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯂꯩꯕ ꯑꯗꯨꯗꯤ ꯆꯠꯂꯁꯦ ꯊꯦꯡꯈ꯭ꯔꯅꯤꯌꯦ ꯂꯝꯁꯨ ꯂꯥꯞꯄꯦ ꯍꯣꯏ ꯍꯣꯏ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯒꯥꯔꯤ ꯊꯧꯗꯨꯅ ꯍꯜꯂꯛꯂꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯑꯗꯨ ꯄꯨꯡ 4 ꯇꯥꯒꯗꯧꯔꯤ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯆꯤꯡ ꯂꯝꯕꯤ ꯑꯣꯏꯕꯒ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯂꯝꯗꯥꯏꯒꯤ ꯃꯁꯛ ꯑꯗꯨ ꯇꯁꯦꯡꯅ ꯐꯖꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯆꯦꯡꯂꯩ ꯇꯥꯍꯥ ꯇꯥꯍꯥ ꯍꯥꯏꯔꯛꯏ ꯀꯝꯆꯥ ꯑꯝꯇ ꯈꯥꯝꯃꯣ ꯆꯤꯡꯁꯥꯡ ꯏꯉꯛ ꯉꯛꯅ ꯀꯩꯗꯧꯔꯦ ꯑꯁ ꯈꯥꯝꯃꯣꯕ ꯆꯤꯡꯁꯥꯡꯁꯨ ꯒꯥꯔꯤ ꯑꯗꯨ ꯂꯝꯕꯤ ꯃꯇꯥꯏꯗ ꯊꯩꯖꯤꯟꯗꯨꯅ ꯈꯥꯝꯂꯝꯃꯤ ꯆꯦꯡꯂꯩ ꯒꯥꯔꯤ ꯑꯗꯨ ꯍꯦꯛ ꯈꯥꯝꯕꯒ ꯍꯔꯥꯎꯅ ꯐꯠ ꯀꯨꯝꯊꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯐꯪꯂꯛꯄ ꯃꯥꯂꯪꯕ ꯃꯥꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯤꯕ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯂꯤ ꯆꯤꯡꯁꯥꯡꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯆꯦꯡꯂꯩꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯛꯇꯨꯅ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ ꯑꯉꯥꯡ ꯃꯆꯥ ꯆꯦꯡꯂꯩꯁꯨ ꯆꯤꯡꯁꯥꯡꯗ ꯐꯠ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯝꯆꯥ ꯐꯣꯇꯣ ꯀꯥꯞꯄꯤꯌꯣ ꯆꯤꯡꯁꯥꯡ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ
ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯃꯛꯏ꯫ ꯆꯦꯡꯂꯩꯁꯨ ꯐꯣꯇꯣ ꯀꯥꯞꯇꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯆꯩ꯫ ꯆꯤꯡꯁꯥꯡ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯐꯣꯇꯣ ꯑꯃ ꯑꯅꯤ ꯁꯠ ꯁꯠ ꯀꯥꯞꯁꯤꯜꯂꯤ꯫ ꯆꯦꯡꯂꯩꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯤꯡꯁꯥꯡꯗꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯇꯥꯞ ꯂꯧꯗꯨꯅ ꯐꯣꯇꯣꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯆꯦꯡꯂꯩ ꯌꯦꯡꯅ ꯌꯦꯡꯅ ꯁꯨꯒꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯁ ꯐꯣꯇꯣꯅꯤꯅ ꯐꯖꯕ ꯑꯝꯇ ꯌꯥꯎꯗꯦ, ꯑꯁꯣꯏꯕꯒꯤ ꯑꯁꯣꯏꯕ ꯉꯥꯛꯇ꯫ ꯁꯣꯏꯒꯦꯔꯥ ꯁꯣꯏꯔꯣꯏꯔꯥ ꯅꯪꯗꯤ ꯑꯩꯒꯤ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯝ ꯑꯣꯏꯔꯕꯅꯤ, ꯁꯣꯏꯕꯁꯤꯅꯁꯨ ꯍꯦꯟꯅ ꯐꯖꯗ꯭ꯔꯣ, ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯌꯥꯎꯔꯒ꯫ ꯆꯦꯡꯂꯩ ꯁꯨꯞꯇꯨꯅ ꯈꯨꯝꯂꯛꯏ, ꯐꯖꯗꯦ, ꯂꯥꯛꯑꯣ ꯍꯣꯔꯦꯟ ꯅꯪꯅ ꯑꯃꯨꯛ ꯑꯩꯒꯤ ꯀꯥꯞꯄꯤꯌꯨ꯫ ꯆꯦꯡꯂꯩ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, ꯁꯤꯗ ꯀꯥꯞꯄꯤꯒꯦ꯫ ꯌꯥꯗꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯆꯦꯡꯂꯩꯁꯨ ꯆꯠꯈ꯭ꯔꯤꯕ ꯆꯤꯡꯁꯥꯡꯗ ꯌꯦꯡꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯁꯤꯗ ꯀꯥꯞꯄꯁꯨ ꯌꯥꯕꯁꯤꯗ ꯃꯔꯩꯗꯤꯕ꯫ ꯃꯥꯁꯨ ꯑꯗꯨꯗꯒꯤ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯏ꯫ ꯑꯅꯤ ꯑꯗꯨ ꯀ꯭ꯂꯥꯁꯤꯛ ꯍꯣꯇꯦꯜ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯐꯝ ꯑꯗꯨꯁꯨ ꯌꯧꯔꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯄꯥꯔꯛ ꯇꯧꯁꯤꯜꯂꯝꯗꯨꯅ ꯑꯅꯤ ꯑꯗꯨ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯆꯦꯡꯂꯩ ꯆꯠꯅ ꯆꯠꯅ ꯍꯥꯏꯔꯛꯏ, ꯀꯥꯝꯆꯥ ꯃꯝꯁꯤꯜꯂꯛꯑꯦ꯫ ꯆꯤꯡꯁꯥꯡ ꯈꯨꯝꯃꯛꯇꯦ, ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯤ꯫ ꯆꯤꯡꯁꯥꯡ ꯔꯨꯝ ꯑꯃꯒꯤ ꯊꯣꯡꯖꯤꯜꯗ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯪ ꯃꯣꯕꯥꯏꯜꯗꯣ ꯄꯤꯔꯛꯑꯣ꯫ ꯆꯦꯡꯂꯩ ꯀꯔꯤꯁꯨ ꯈꯟꯗꯅ ꯄꯤꯔꯛꯏ꯫ ꯆꯤꯡꯁꯥꯡ ꯃꯣꯕꯥꯏꯜ ꯑꯗꯨ ꯐꯠ ꯂꯧꯗꯨꯅ ꯑꯣꯐ ꯇꯧꯁꯤꯜꯂꯤ, ꯑꯗꯨꯒ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯆꯦꯡꯂꯩ ꯏꯉꯛ ꯉꯛꯅ ꯍꯥꯏꯔꯛꯏ, ꯀꯩꯒꯤꯅꯣ ꯃꯣꯕꯥꯏꯜ ꯑꯣꯐ ꯇꯧꯔꯤꯗꯤ? ꯀꯩꯁꯨ ꯅꯠꯇꯦ, ꯂꯥꯛꯑꯣ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯔꯨꯝ ꯑꯗꯨꯗ ꯆꯪꯈꯤ꯫ ꯆꯦꯡꯂꯩ ꯁꯥꯎꯔꯞ ꯇꯧꯅ ꯆꯤꯡꯁꯥꯡꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯑꯗꯨꯝ ꯆꯪꯂꯛꯏ꯫ ꯆꯤꯡꯁꯥꯡꯁꯨ ꯆꯦꯡꯂꯩ ꯍꯦꯛ ꯆꯪꯂꯛꯄꯒ ꯔꯨꯝ ꯑꯗꯨ ꯐꯠ ꯂꯣꯛ ꯇꯧꯁꯤꯜꯂꯤ, ꯑꯗꯨꯒ ꯊꯥꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯈ꯭ꯔꯦ꯫ ꯆꯦꯡꯂꯩ ꯏꯉꯛ ꯉꯛꯅ ꯍꯥꯏꯔꯛꯏ, ꯀꯥꯝꯆꯥ ꯀꯩꯒꯤꯅꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤꯗꯤ? ꯆꯤꯡꯁꯥꯡ ꯃꯣꯡ ꯍꯥꯗꯅ ꯌꯥꯝ ꯂꯦꯝꯅ ꯍꯥꯏꯔꯛꯏ, ꯀꯣꯂꯦꯖꯇꯨꯗꯤ ꯑꯩꯈꯣꯏꯗꯒꯤ ꯀꯥꯔꯣ꯫ ꯆꯦꯡꯂꯩ ꯋꯥꯈꯜ ꯏꯈꯟ ꯈꯟꯊꯗꯅ ꯈꯨꯝꯂꯛꯏ, ꯌꯨꯝꯗꯩ ꯑꯗꯨꯝ ꯀꯥꯖꯒꯦ, ꯀꯥꯝꯆꯥ ꯍꯣꯏꯗꯩꯗꯤ ꯍꯦꯟꯅ ꯂꯥꯞꯄꯅꯤ꯫ ꯆꯤꯡꯁꯥꯡ ꯆꯦꯡꯂꯩꯒꯤ ꯏꯄꯪ ꯄꯪꯅ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯅꯣꯛꯅꯤꯡꯕ ꯑꯗꯨ ꯃꯆꯤꯟ ꯆꯤꯛꯁꯤꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯆꯦꯡꯂꯩ ꯑꯃꯨꯛꯀꯁꯨ ꯄꯥꯈꯠꯄ ꯃꯥꯟꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ, ꯀꯥꯝꯆꯥ ꯆꯠꯂꯁꯤ ꯊꯦꯡꯉꯦ, ꯏꯃꯥꯅ ꯍꯜꯂꯛꯇꯦ ꯍꯥꯏꯔꯝꯃꯅꯤꯌꯦ꯫ ꯆꯤꯡꯁꯥꯡ ꯅꯣꯛꯅꯤꯡꯕ ꯑꯗꯨ ꯈꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯔꯨꯝꯁꯦ ꯕꯨꯛ ꯇꯧꯔꯕꯅꯤ, ꯉꯁꯤꯗꯤ ꯁꯤꯗ ꯂꯩꯈ꯭ꯔꯁꯦ, ꯑꯗꯨꯒ ꯍꯌꯦꯡ ꯏꯇꯩꯃꯍꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯊꯤꯜꯍꯟꯒꯦ꯫ ꯆꯦꯡꯂꯩ ꯍꯧꯖꯤꯛꯇꯗ ꯚꯥꯞ ꯇꯥꯔꯛꯇꯨꯅ ꯐꯃꯨꯡꯗ ꯍꯤꯞꯂꯤꯕ ꯆꯤꯡꯁꯥꯡꯒꯤ ꯃꯅꯥꯛꯇ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯁꯝ ꯑꯗꯨ ꯐꯣꯏꯔꯝꯃꯤ꯫ ꯆꯤꯡꯁꯥꯡꯁꯨ ꯅꯣꯛꯅ ꯅꯣꯛꯅ ꯆꯦꯡꯂꯩꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯠꯇꯣꯛꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯉꯝꯗꯦ꯫ ꯆꯦꯡꯂꯩꯁꯨ ꯊꯥꯗꯣꯛꯇꯦ, ꯑꯗꯨꯝ ꯐꯣꯏꯔꯤ꯫ ꯐꯣꯏꯅ ꯐꯣꯏꯅꯁꯨ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ, ꯅꯪ ꯑꯩ ꯌꯨꯝꯗ ꯊꯤꯜꯂꯨ ꯂꯥꯛꯑꯣ꯫ ꯆꯤꯡꯁꯥꯡꯁꯨ ꯅꯣꯛꯇꯨꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ, ꯀꯩꯗꯧ ꯊꯤꯟꯗꯣꯏꯕ ꯑꯩꯗꯤ? ꯃꯁꯤ ꯍꯥꯏꯗꯨꯅ ꯍꯟꯗꯛꯇꯤ ꯆꯦꯡꯂꯩꯒꯤ ꯃꯈ꯭ꯋꯥꯡꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯆꯤꯡꯁꯥꯡꯅ ꯑꯗꯨꯝꯅ ꯀꯣꯜꯂꯛꯄ ꯑꯗꯨꯗ ꯆꯦꯡꯂꯩ ꯏꯈꯪ ꯈꯪꯅ ꯆꯤꯡꯁꯥꯡꯒꯤ ꯃꯁꯝ ꯐꯣꯏꯔꯝꯕ ꯑꯗꯨ ꯈꯪꯊꯥ ꯊꯥꯗꯣꯛꯇꯨꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ, ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯅ ꯆꯦꯠꯅ ꯀꯣꯟꯈꯤꯕꯅ ꯅꯥꯟꯊꯣꯛꯄ ꯍꯦꯛ ꯉꯝꯗꯦ꯫ ꯆꯤꯡꯁꯥꯡ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯃꯤ ꯎꯔꯔꯣꯏꯌꯦ, ꯁꯤꯗꯗꯤ ꯀꯣꯟꯅꯔꯁꯨ ꯌꯥꯔꯦ꯫ ꯆꯦꯡꯂꯩ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ, ꯇꯥꯅꯤꯡꯗꯦ ꯑꯝꯇ, ꯑꯩ ꯌꯨꯝꯗ ꯊꯤꯜꯂꯨ ꯍꯥꯏꯕꯅꯦ ꯀꯥꯝꯆꯥ꯫ ꯆꯤꯡꯁꯥꯡ ꯍꯟꯗꯛꯇꯤ ꯇꯞꯅ ꯆꯦꯡꯂꯩꯕꯨ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯐꯝꯍꯜꯂꯤ, ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯑꯗꯨꯗꯤ ꯊꯥꯗꯣꯛꯇꯦ꯫ ꯆꯦꯡꯂꯩꯗꯤ ꯁꯨꯠ ꯁꯨꯠ ꯇꯧꯗꯨꯅ ꯀꯞꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯁꯥꯡꯅ ꯂꯛꯅꯔꯛꯏ, ꯌꯥꯝ ꯀꯞꯆꯅꯨꯍꯦ꯫ ꯆꯦꯡꯂꯩꯁꯨ ꯁꯥꯎꯅ, ꯅꯊꯧꯔꯣ? ꯅꯆꯤꯟꯗꯨ ꯃꯦꯜꯂꯨꯔꯣ ꯍꯧꯖꯤꯛ꯫ ꯍꯅꯨꯕ ꯀꯣꯛꯆꯥꯛꯄꯧ, ꯑꯩꯈꯣꯏ ꯃꯃꯥꯅ ꯑꯩ ꯐꯨꯔꯅꯤꯌꯦ꯫ ꯆꯤꯡꯁꯥꯡ ꯍꯟꯗꯛꯇꯤ ꯇꯞꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯑꯉꯥꯡ ꯃꯆꯥ, ꯁꯤꯒꯨꯝꯕ ꯋꯥꯈꯜ ꯌꯥꯎꯗꯕ ꯊꯕꯛꯁꯦ ꯇꯧꯕꯒꯤꯗꯃꯛꯇꯗꯤ, ꯑꯗꯨꯕꯨ ꯑꯩ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯂꯝꯕꯤꯗꯗꯤ ꯌꯦꯠꯂꯣꯏ꯫ ꯅꯪꯅ ꯇꯝꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯇꯝꯃꯨ, ꯑꯗꯨ ꯑꯣꯏꯗꯨꯅꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅꯗꯤ ꯆꯠꯈꯤꯅꯨ꯫ ꯆꯦꯡꯂꯩꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ, ꯃꯧ ꯑꯣꯏꯔꯒ ꯀꯣꯂꯦꯖ ꯀꯥꯕꯗꯣ ꯏꯀꯥꯏꯌꯦ ꯀꯥꯝꯆꯥ꯫ ꯇꯟꯖꯥ ꯑꯗꯨꯗ ꯗꯣꯔꯕꯦꯜ ꯑꯗꯨ ꯈꯤꯡꯉꯛꯏ꯫ ꯆꯦꯡꯂꯩꯁꯨ ꯆꯤꯡꯁꯥꯡꯒꯤ ꯇꯝꯄꯥꯛꯇꯒꯤ ꯐꯨꯛ ꯍꯧꯒꯠꯈꯤ꯫ ꯆꯤꯡꯁꯥꯡꯁꯨ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯝꯃꯤ꯫ ꯋꯦꯇꯔꯗꯨꯁꯨ ꯆꯪꯂꯛꯇꯨꯅ ꯗꯤꯅꯔ ꯆꯥꯅꯕꯁꯤꯡ ꯑꯗꯨ ꯐꯖꯅ ꯁꯔꯞ ꯇꯧꯔꯝꯂꯒ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ꯫ ꯆꯤꯡꯁꯥꯡ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯂꯣꯛ ꯇꯧꯁꯤꯟꯗꯨꯅ ꯁꯣꯐꯥꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ꯫ ꯆꯦꯡꯂꯩꯁꯨ ꯀꯩꯁꯨ ꯀꯣꯏꯗꯦ, ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯊꯩ, ꯑꯗꯨꯒ ꯆꯤꯡꯁꯥꯡꯒ ꯍꯧꯔꯝꯗꯅ
ꯃꯥꯒꯤ ꯁꯔꯨꯛ ꯑꯗꯨ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯆꯤꯡꯁꯥꯡꯗꯤ ꯏꯉꯛ ꯉꯛꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯩ, ꯀꯩꯅꯣ? ꯌꯥꯝ ꯂꯥꯝꯃꯒ ꯂꯩꯔꯝꯃꯤꯖꯥꯠꯅꯤꯅꯦ?" ꯆꯦꯡꯂꯩ ꯆꯥꯅ ꯆꯥꯅ ꯍꯥꯏꯔꯛꯏ, "ꯂꯥꯝꯒꯦꯔꯥ ꯂꯥꯝꯃꯣꯏꯔꯥ ꯑꯩꯈꯣꯏ ꯁꯤ ꯆꯥꯔꯒ ꯇꯨꯝꯃꯗꯣꯏꯅꯤ." "ꯑꯦ, ꯄꯨꯡ 7 ꯐꯥꯎ ꯇꯥꯗ꯭ꯔꯤ." ꯆꯦꯡꯂꯩ ꯈꯨꯝꯂꯛꯇꯦ, ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄꯗꯨ ꯆꯥꯔꯤ꯫ ꯆꯤꯡꯁꯥꯡꯗꯤ ꯆꯦꯡꯂꯩꯒꯤ ꯏꯉꯥꯎ ꯉꯥꯎꯖꯕ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯃꯥꯒꯤ ꯁꯔꯨꯛ ꯑꯗꯨ ꯆꯥꯕ ꯍꯧꯏ꯫ ꯆꯦꯡꯂꯩ ꯆꯥꯕ ꯂꯣꯏꯕꯒ ꯍꯥꯏꯔꯛꯏ, "ꯀꯥꯝꯆꯥꯅ ꯂꯣꯏꯁꯤꯜꯍꯧꯔꯣꯅꯦ." ꯃꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯆꯤꯡꯁꯥꯡꯁꯨ ꯋꯥꯈꯜꯗ ꯈꯜꯂꯤ, "ꯂꯣꯏꯁꯤꯜꯂ ꯂꯣꯏꯔꯦ ꯀꯩꯅꯣ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯆꯤꯡꯁꯥꯡꯁꯨ ꯐꯃꯨꯡꯗ ꯀꯥꯔꯛꯏ꯫ ꯆꯦꯡꯂꯩ ꯃꯃꯤꯠ ꯑꯗꯨ ꯁꯠ ꯄꯥꯡꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯀꯥꯝꯆꯥ, ꯑꯩꯅ ꯃꯣꯟ ꯉꯥꯏꯁꯦ ꯁꯤꯗꯒꯤ ꯍꯦꯟꯖꯤꯜꯂꯛꯄ ꯌꯥꯔꯣꯏꯀꯣ?" ꯆꯤꯡꯁꯥꯡ ꯈꯨꯝꯂꯛꯇꯦ, ꯑꯗꯨꯕꯨ ꯃꯥ ꯅꯣꯛꯅꯤꯡꯕꯗꯤ ꯐꯥꯎꯔꯤ꯫ ꯐꯃꯨꯡ ꯃꯌꯥꯏ ꯑꯗꯨꯗ ꯃꯣꯟ ꯑꯃꯅ ꯉꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯝꯐꯝꯗꯨ ꯈꯥꯏꯗꯣꯛꯂꯤ꯫ ꯆꯦꯡꯂꯩ ꯍꯟꯖꯤꯟꯅ ꯍꯥꯏꯔꯛꯏ, "ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ." ꯆꯤꯡꯁꯥꯡꯁꯨ ꯅꯣꯛꯂꯒ, "ꯍꯣꯏꯕ." ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯍꯤꯞꯊꯔꯛꯏ꯫